Yang tabir ba khoi puno ko image TV taram na okcha bog loina na Brajesh Kumar na khurumjari ngasigi maroi ba pauda BSF Constable Deepak Jingkham gi aroi ba mathau mangam state ki thak ta panthokre Mahiroi Singh Education Director amadi Governor ki office ta thamjil lure Nomogi oiba food safety supervisor course basic catering level 1 gi thorom pathokre toinana security force singna nomoi kapna gi thodok ta terrorist mari sikre mapung pau lobirasi India na terrorist ki mayok ta chatakhiba operation Sindur da laibak asigidamak mathau tawringai da sokpadagi laikhidraba BSF Constable Deepak Jingakham ngasi mahaki ponapun lamdam Manipur da yaurakre state ki thak te kai khonbo utkibaga loyana aroi mathau mangam pangthokre Imphal East District ki Yaripok Yambem mathak lekai dagi Jingakham Bon Bihari gi macha nupa Deepak Jingakham tha asigi tarada Jammu gi Arespura sector da mathau tawringai Pakistan ki maikai dagi cross firing tawrakpada soktuna lerakibani mahaki asokpa aduna maram oirga thangnaba numit thas ki taramathoi da laikhidabani maki thawa yaudraba haksham ngasi numit jungwa matong bir Tikendrajit Imphal International Airport puraktuna state ki thakta ikai khomnaba utki airport pangthokhiba ikai khomnaba utpagi thorom aduda Manipur ki governor Ajay Kumar Bhala Lok Sabha ki MP Dr. Bimol Rajya Sabha ki MP Laisemba Sanajauba MLA Keranjit MLA Okram Surya Kumar MLA KS Ibomsa BJP Manipur State ki President A Sarada Devi MPCC ki President K Megachandra Chief Secretary PK Singh Security Advisor Kuldeep Singh DGP Rajiv BSF ki IG ID Singh Lenga ki makok thongba official amadi lanmis singi makok thongbo officer kya saruk yakhi sahi kunmanga da gairiba Deepak Jingakham kumja lisingani kunma thoida BSF da thabak changki ngasi gi thorom aduda BSF ki IG ID singna hai laikhidraba Deepak Jingakham mathona laiba laibak asigi dabak lanthengna akiba laikhidaba aikhoi gi lanmi amani laikhidraba gi imung manung gi damak BSF na chapchana lebli BSF ki maikai dagi compensation appointment ge kuthang da imung manung ge miyoi da thabak changbagi khudong saba pirgani phongdokhi panbayai laikhidraba Deepak Jingakham ge imung da Major Laisam Jotin Singh Asok Chakra fee scheme ge wakhada lupa lakh tara ge ex gratia pirgani lauthokhi wasu laikhrabani वो घबराने वाला आदमी नहीं था, वो बहुत ही निडर था। उसके परिवार के पीछे पूरा BSF खड़ा है। जैसा आपको पता है, अगर इस तरह की असामयिक निधन हो जाता है हमारे किसी कार्मिक का, तो उसके परिवार के एक सदस्य को कॉम्पैशनेट अपॉइंटमेंट दिया जाता है। तो उनके परिवार में जो भी इस लायक होंगे उसे BSF कॉम्पैशनेट अपॉइंटमेंट के माध्यम से BSF में रिक्रूट कर सकती है। Bishnupur district ki manung sanba sunu sifai khulda lawmi singna horticulture ga mari leinaba manam sing ensang napi makhal kya thaduna pothok kya puthoktuna senmitlon phagatna ba hotnariba asida thengnariba awana sing Bishnupur district leiba district officer horticulture and soil conservation soibum susila sanuranga siangchin creek yanchin khongchat aduda district horticulture and soil conservation office Bishnupur gi staff sing yauna sunu sifai gi ingkhol koiriba lafam sing da koina satuna yanchin ki district officer asigi yanchin khongchat aduda saruk yakhiba farmers club sunu sifai gi president Laisam Syam Kumar na pongdok kibada sunu sifai da leiba lomi humra romna lopari nifu henbada iru hai watermelon thabi mairen khongdum marshmallow na singbat tongan ba mahi marong chinja ki photok kya puthokli Ising awaba har phangdabge awaba natural calamities thoklakpada amang atakaya mayoknari adubu mapung oina iru hai watermelon puthokli aduga maru marang matam sana amadi marang kaina phangdaba har makhal khara lengak na piba mamalda phangba ngamdabagi awaba kayasu mayoknari maram asina department ki maikai dagi
yengbi duna matam sana awat pasing mateng pangbiragadi pothok puthok pada acho mateng oigani aduga COVID-19 mamangda iru hai festival tawduna lomi singda pothok hena pothok nanabasu kanna hotnarami Kachai Lemon Festival, Orange Festival, Siri Lily Festival, Lengakna, Masak Kangna, Sinbi Bagum, Gazeta Hapiraga, Iruhai Festival, Sinbi Ragadi, Hena, Lomi Singna, Yai Fagani, Farmer Club na Festival, Amok Honabasu, Honargani, Haiki, Concert Adugamari Lenana, Horticulture and Soil Conservation Director, Officer Sobam Susilana, Pondo Kibada, Lomi Singna Natural Calamities na, Mangba, Hantanaba varieties Makal Kara. Yamna amadi sillaga integrated farming tawhaningi aduga Manipur gi atai mafamda hana hangduna leiba lafam sing asi sunisifai gi lomi singna hotnabagum hotnaragadi chinjak tumipal tangdaba haibaduda mateng oigani haike ma bank detail xerox amanga aduga passport size amaga pibiraga akogi office ta dum akoi office horticulture and soil conservation Bishnupur sida laaga Bishnupur district ki farmer isinaw singjina pone resta ama sanbiu haiba wakhalon do ina thamjaba simat National Education Policy 2020 ki matung inna state asida 2022-2023 ki session dagi chatnaba Haukiba policy asigi 6th semester loiraba 7th amadi 8th semester tamgariba mahiro singna kari college da tamgani kari subject tamgani khanghandriba asi athuma tamda khanghangadabani haina kwakaitel da leiba desam gi maylo sangdagi masing yamlaba mahiro singna education director gi office yauna Manipur gi office tamna thamjilakre khongchat aduga mari leinana desam gi president Mayang Musamarjit na Pami Singh da Fondor Pada National Education Policy 2020 asi State Asida College Education dasu 2022-23 gi session dagi implement tawkhrabagi matung inna ahanba batch ki oina June 16 dagi 6th semester gi exam asi thagadoribani amadi National Education Policy 2020 matung inna undergraduate asi sahi mari oiragani haina lauthokuna Masi course sing hangduna thamli adubu laibak thibadi 6th semester loiraba matung 7th amadi 8th semester asi karamba college sing da kari subject ta tamgadoribano haiba lengak asina lauthokdana leiriba asi laibak thibani lengakna lauthokpa ngamdriba asina di NEP 2020 gi chai mari gi undergraduate asi chatna di haibani Manipur National Education Policy 2020 gi matung ina undergraduate ki aroiba chahi mari asi matam sangna samam naraga lakpa amadi 6th semester loiraba mahiroi singna makhatana mahi tamthanaba course sing hanagi hangoi haibagi chamnaba leiba asi Manipuri governor amadi masiga mari leinaba department singna atuba matamda mahiroi singda khangalu haiduna Manipur gi governor amadi commissioner unaba lakpada laibak thibadagi unaba phanglakide adum oinaba higher education gi director ga unaraba matung wahakna phongdorpada NEP 2020 gi policy gi matung ina 6th semester loiraba mahiroi singna karamba college da kari subject tamgani haibagi preparation tawadi laire amasung karamba college da kari course hangani haibadu me contract fawgi manungda khangalaklegani haina lengaki mafamdagi thajaba pikiba wapam sing asi karigumba thabakta me contract fawgi manungda onthorok tarabadi mathang namitagi Manipur da leiba mahiroi singna makhal makha kayagi khongjang sangsilakda maduda thorakpa afatagi tekchak pumba mari leinaba singna pugadabani haina su fonoki uba ihoma koi lakpudu da miyam punna koi mahiroi mayam ko punna tongnanaba sem sarga lebiu desam su matam chu sem sarga leigani haiba wafamsi thamjari lengang na sungsoi jodna thajabasi tawbiu haibasi musu amuka hanna appeal tawjari akoi Coalition Against Drugs and Alcohol Kadana Sinduna ngasi Moirang Multipurpose Higher Secondary School da Academic Awareness Program ama pangthokre mayai kaba nishana mahiroi khunai da piba saitheng haibasina thim oikhiba awareness program asida kadagi president Hizam Priyo Kumar
Moirang Multipurpose Higher Secondary School की Principal R.K. Sarat Kumar Amadi Kada Bishnupur District Committee की Secretary General Haisnam Naubina President Member Singh Oibaga Loinana Kada की General Secretary Takhelambam Gitchandra Maitaina Resource Person Oina Saruk Yaki Nombagi Oiba Food Safety Supervisor Course Basic Catering Level 1 gi Thorum Ama ngasi Simirong da leba Classic Grande gi Imperial Hall da Pangthokri sketch the art to create indoor MP amadi Classic Grand Group of Hotels Imphal Sinduna Pangthokhiba Thorum aduda Classic Group of Hotels ki Assistant General Manager Ngangom Gopeshor Imphal East ki Chief Medical Officer Dr. Loremom Indira amadi Imphal East Food Safety Administration की designated officer Dr. L. Kripialini na wangang lusing oy na saruk yaki thorom aduga mari leina Imphal East Chief Medical Officer Dr. Loremom Indira na phongdorok pada aikoina namit khuding gi chari thakliba polam sing asi sem sawa tamda kari section thorang logani amadi market tagi hek purak paga table da thamduna chana thakna bagi thorang hek ta toriba asida kari section thorang lokhat kani amadi kari Tawai Haibasida Makal Maka Kayagi training program Kaya Amai Adubu Nasi Totally Basina Makal Sing Adugi Manung that Labor Level 1 gi training Makal Aduni Masida Maru Oina Hygiene Amasung West Disposal gi Matang da Food Business Operators Sing da Marik Sumna Kangan ba Loinana Aikoina Numit Kudingi Sinariba Ising Tong Tak pada Jangba polam sing adu matau karamna lunana sinnaduna aikoigi haksangda narakadaba laina kayadagi karamna ngakthokani haibasi khangba mathau tai chana thaknabagi thongpham mafam amada amadi chaphamna mafam amada tawriba asigi marakta kari section thorang lokhatpa yabage haibadu ngasi program asida sarba mioi singda ningthina takpi tambigani hainasu phondokhi isingduna chambagida ising amapuna chamthangkhraga masaki adum ilang na uba patadu nana thamaga magi manung da khoina mina uba khangdaba microscope ta ugadaba mahik sing yawba tinja sing chaba dagi hepatitis A naba angang mayam ama akhoi e da pau da adum akhoi thengnajai hariba Manipur People's Front MPF lingkhat khibagi anirak suba foundation degi thorom ngarang MPF ki New Second Labor Head Office to Pangthokri thorom aduda lup asigi President Chamba Laishram Executive Member Advisor Board loyana Women Wing ki President Madhubala Layman amadi MPF ki member sing su saruyaki Unity Peace and Integrity hairiba moto da yofam oiba lup asina ngasi su ahong balaitana Manipur miyam gi damak han balaitana hona kigani haina su Manipur People's Front ki cherol amana phongdorli Heritage Convent School ki chahi khudingi pangthoktuna lakpa summer camp ngasidagi Horang Sabala Labor Heritage Convent School campus ta Maira Sukhatuna Hodokri Mahiru Singh summer camp Hodopui Thorom Aduga Mari Lerana Heritage Convent School ki coordinator Thonauzam Ibungo Masana Phongdorpada Mahiru Singh na school ki vacation laiba matamda mobile phone paiduna aranba mongda sakhi gadaba gi kharadang oiraba sukanba ngamnanabagi pandamda shana khonnabagi oiba tongan ba masana yauna nat ki oiba jagoi isai Singda base tawduna camp asi hodokpani camp asida school asida tamliba Mahiru Singna saruk yaduna marging pana thangjing pana wangbren pana amadi kawbru pana haina group mari thokna khaidoktuna athoi ehen tanagadori haina su phondokhi activities se koi ayam loina sure ko football cricket yaugani football yaugani adagi volleyball basketball adagi javelin throw high jump long jump adagi Eco Network Manipur ki Go Green Go Clean campaign ki makhada wangjing lamding Laistram Laikai ki Imaibel Singna lambi sorok ta taduna chaithok tuna leramba bottle amadi ate plastic polam kaya tasin khomjinduna thamlaga Asok Traders na ngasi social pirga lebikhre Manipur ki miyamna plastic amadi ate waste khuding mapam sadaba lambi sorok ta langthokpa chaithokpa tawbiganu mai thaba tawbiganu mapam sana thamduna
luba nan balamdam ama ohel minasi mafam sadana thamlamba langthoklamba aduna mochillaba fajahandaba masak ama ohel nabagi mahta luna nana thamduna masigi damak chawthokchaba ikoi punna oiminasi lamding laisram lekai gi ima singna eco network manipur gi khongjang asibu support tawbiba apenba poksai asumna manipur gi miyamnasu support tawbiu kanadre sinaba loire khalliba plastic amadi atei wasting mai thadok lamba mafam saba sadaba yengdana miyam ten mafamda langthokpa chaithokpagi mahutta mafam sana thambiraga recycle taunaraba amadi kanaba hiramda othok minaraga kanaba hiramda sinaba aikoi thabak oina packet minasi sinaba loirba plastic cell onthokpa yare khangnarakpadagi mafam kayada khomjinduna thamnarakpa helakli tentha marong banda leiba asok traders nasu recycle tawbagi achauba thodang ama lobiduna masigi kanaba miyamda nahunana pibiba masigi daba asok traders busu thagatsari mari leinaba department sinasu mapung fana mateng pangbiduna hena maipakna khongjang asi changchilba mathau tari achauba thodang ama Manipur tholiba chahi ani pharaklaba irang asida hojik relief camp ta sangjapam lawduna laiba lamlai kendra gi manung sanba khul singdagi handak pangthokkiba board of secondary education manipur na lawba high school living certificate amasung kosem na lawba class 12 ki exam da mai paraklaba mahiroi tara mangada political activist sapam kanglai falna asaba khudol pidna poning thawakri political activist sapam kanglai pal gi yumda pangthok kiba thorom aduga mari leinana mahak na hai hojik isa gi yum kai maina thadok pikre leifam leitaduna relief camp da sangjapam lawduna leidi haina wakal hanthaba amadi aran balambi da chatpagi wakal khalloidabani haurakliba mahiroi sing makhata na mahi tamnaba hotnabada amadi relief camp ta leiba miyam gidamak angama mateng makhata na pangkhigani lamlai maikai dagi matam khargi tungda UPSC MPSC exam na chingba awangwa thake exam thaduna manipur mafam kayadagi henba chawkat palamdam ama soidana ohenna honasi phungdokki aduna hojik ngasi pass tawriba mayam jingdo adugisu akoi karino relief ta leina ningana nataba ai like tamu ngamroina nungnamgodo nataba ai like tamu ngamroi kai to sige do akoi nam tana seba aduga soidana ki makha like tam danamdo akoi honaji Thawal district ki manuk channel leiba salam local gi yaipok petsi charangpat amadi wangkhem singba angan pho thariba sing yaipok canal gi sing tharak tabana pho salam na pesi apunba lawmi lup pal yaipok pesi na mari leinaba sing da appeal torli hiramasi gi matang da pesi apunba lawmi lup pal gi president W Pomsat amasung secretary W Somarendro na anina khojek pidna thador pachirol aman hai hokyo chahi lisingani kunmari dagi yaipok canal gi isingi mateng lawduna pesi selom local gi akoibada angan pho thaduna double cropping tawduna lawmi singda pho pothok hena pothok tuna khudong saba phangki chatliba chahi lisingani kumanga asidasu lawmi singna double cropping gi angan pho thaduna Photok hena puthok na honari adubu hojik pho salamdai matam asida yaipok canal ising tharaktabana isingi awaba mayok naduna lokpak sing lekrak chatle pho satpa ngamdre maram aduna mari leinaba singna athu matamda yaipok canal da ising thabirakna lawmi singna thengnariba ising phangdabagi awaba se kohan binanaba honabiu haina apel torli canal asi hojik Hau satriba asi ising athubada thabirakuna mayam ge awaba ko hun bi haiduna parja ekhoi yaipok pc wangkhem charangpat longge maigai dagi koi hanna sarkar gi punging chijari Enaya na fajan kiba sagol sem sanato misham ni athu matam na mahak condition amata yaudana thador kadabani haina ngasi Thawal district ki wangbol maning laikai da miyam na wakat makham phamkre
wakat mifam aduda saruk yakiba maira paibi amana pongdorokpada thasigi taramathogi ayu pung taramathorom taba da wangbal maring lekai da leiba sagol sen sonatomba apokpa s inau bibu NIA maki thabak sufam dagi fakiba adu akanba mawong da condemn tawi sanatomba michamni mangon NIA na sidu maral yumpham yaudabani mahakpu condition amata yauduna thadok trabadi CSO sing amadi maira paibi lop singa khusamnaduna makhal makha kayagi khongjang changchin gani haiki wakat mifam aduda NIA na khungakpa phaba yaningde NIA na khungakpada palaiba case khudakta handokadabani sagol sem sanatomba condition amata yauduna thadokadabani micham phaba yaningde haina thaba play card sing sinnakibaga loinana kholau kayasu lauki मागी सुगुंबा थवंगजे लाइकागी क्लब अमदी मया पाइबी सिंगा यानिंगदे हाइबदो कोइ होंगतोक चबोइना हमजाबनी मावंदा छिबे मरालदे कंडीशन अमता यावदना माबु थादो पिरो नत्रबदी अकोइ क्लब अमदी मया पाइबी मयामना अकनबा मोंगदा खुंजन चंगसिलकनी South Kashmir gi Sofian district ngasi noi kapnabagi thodok ta terrorist ahum hatkre haina police na phondokre terrorist kar leire haibagi pau phangbadagi police amasung security forces ki team amana Sokal Keller area da thibo humagi thok chathaki maduda terrorist sing na hana noi ka pahorakhi security forces na su handuna noi kap ki kapnaba aduda terrorist ahum siki aduga ani gidi masak khangbangamle Sofian gi Sotipora Hirapora da Leiba Muhammad Yusuf Kutei gi macha Sahid Kutei amasung Sofian gi wanduna Melhora da Leiba Adnam Safidar ni hari Sahid lisingani kurumdo gi March Nepal da terrorist yauki mahak asi category A militant gi member amani group asi LT da affiliate tawani Sahid mihat kaya da chenaba myoini lisingani kunmari gi April nipan da Danish resort ta kapnabagi thodok ta senai hari thodok aduda German tourist ani siki driver amana soki lisingani kunmari gi March 19 da Hirpora da thokiba BJP gi sama hatkibagi thodok ta su sahid yauki chahi asigi February 3 da Kulgam gi Behiwak ta thokiba TA personnel ama hatbagi thodok ta sumhak senai hari Adnan na lisingani kunmari October 19 da LT da yauki namit adumakta da thokiwa non local ama hatpagi thoduk tamhak senai hari thodo adu Sofian gi wachi da thokini hari sanabagi pau district kang association jiribam sinduna dibong kunogi community hall da kangkutara na saruk yaduna sanriba ahanba thingnam paripuri and ichil inau nixing men's kang tournament lisingani kun manga gi ngasi sanakiba kang masana da MNC na YLC bibu panjal tar manga tarada maitiba pikre lakliba megi tang tar manga gi nokil pung ama tama tamda YLC ega kasar kangkut ka sanagani ngasigi kang masana da MNC amadi YLC B anina sanaki MNC na tos ngamduna kang ka pahauki YLC B na maikai khanna kang sanaba hauki hap mamang da MNC na YLCB dagi panjal Nepal marida mangjin thaduna laiki hap matung da kangkut animak na yamna kanna kang kapna ki adubu apiba matam da MNC na YLCB bu panjal tara mga tarada maitiba piki Sheikh Babu Masa Memorial Trust na sponsor tawa amadi All Manipur Football Association na sinduna punna tim tarani pana saruk yadna group ani thokna khaidoktuna lamlong artificial turf ground chatariba ani suba Premier League 2025-26 ke ngasi SU Sagolban amadi nisa thamiban anina akanba mawong da lamba tawduna sanakro match aduda nisa thamiban na SU Sagolban bu panjal ani amada maitiba pikre amadi ani suba match oina CFA Singmairong amadi amofa moirang ani sanakyo match tana CFA Singmairong na amofa moirang bu panjal amasoino da thoikre loinana amadi ahum suba match oina asufi mau amadi M khabam lomkhai ani lamba tawnak match da asufi mauna M khabam lomkhai bu panjal ahum soina da maitiba piki league asigi hengi ahanba match oina ayuki pung mapul tawa matamda FCR none amadi ABA category ani sanraba matung nongthil pung ama tawa matamdana KIYC category ong lekai amadi DMRA au o awang sekmai luinana
नुथिल पुंग अहुम ताव मतमदना AFC अंगथा अमदी वाफा वांगोई अनि लंबा तौनरगनी हारी अरोइबदा मरो पाव अमुहन्ना BSF कांस्टेबल दीपक चिंगाखम गी अरोइबा मथोमगम स्टेट की थाक पांथोक्रे माहिरोई सिंह एजुकेशन डायरेक्टर अमदी गवर्नर की ऑफिस थुमजिलुरे नोंबगी ओइबा फूड सेफ्टी सुपरवाइजर कोर्स बेसिक कैटरिंग लेवल 1 की थोरम पांथोक्रे लोइनना security force singa nomai kapna bugi thodok ta terrorist mari sikre ngasi damak ta de paudam pijaba matang asir loishinjare meteng tabir ba khoi puno ko amuka hanna khurumjari